ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯏꯟꯇꯔꯅꯦꯠ ꯃꯈꯥ ꯇꯥꯅ ꯑꯊꯤꯡꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭रे ꯍꯥꯏꯔꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯟꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯀꯦ ꯍꯩꯆ ꯅꯕꯀꯦꯁꯣꯔ ꯄꯨꯂꯤꯁꯅ ꯀꯟꯕ ꯉꯝꯈ꯭रे ꯍꯥꯏꯔꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭रे ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22ꯒꯤ ꯑꯌꯨꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯟꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯪꯊꯕꯥꯟ ꯀꯨꯟꯖ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯀꯦ ꯍꯩꯆ ꯅꯕꯀꯦꯁꯣꯔꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯗꯦꯡꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯗꯒꯤ ꯄꯨꯂꯤꯁꯅ ꯀꯟꯕ ꯉꯝꯈ꯭रे ꯍꯥꯏꯔꯤ ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 4 ꯑꯃꯁꯨ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭रे ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯋꯥꯍꯦꯡꯕꯝ ꯔꯥꯃꯥꯅꯟꯗ ꯑꯦꯂꯥꯏꯁ ꯔꯧꯁꯣ ꯑꯦꯂꯥꯏꯁ ꯂꯨꯋꯥꯉꯝꯕ ꯀꯦꯁꯤꯄꯤ ꯑꯦꯝꯁꯤ ꯂꯥꯂꯨꯝꯕ ꯋꯥꯍꯦꯡꯕꯝ ꯎꯁꯥꯔꯥꯅꯤ ꯑꯦꯂꯥꯏꯁ ꯄꯤꯌꯥꯔꯤ ꯑꯦꯂꯥꯏꯁ ꯑꯕꯦꯝ ꯅꯥꯎꯔꯥꯏꯕꯝ ꯖꯣꯏꯁꯪꯀꯔ ꯆꯍꯤ 38 ꯑꯃꯗꯤ ꯂꯩꯁꯣꯝꯕꯝ ꯕꯤꯄꯤꯟ ꯁꯤꯡꯍ ꯆꯍꯤ 32 ꯀꯧꯏ ꯍꯥꯏꯔꯤ ꯃꯈꯣꯏꯗꯒꯤ ꯃꯦꯒꯖꯤꯟ ꯌꯥꯎꯕ 7.65 ꯄꯤꯁꯇꯣꯜ ꯑꯃ ꯃꯦꯒꯖꯤꯟ ꯌꯥꯎꯕ .32 mm ꯄꯤꯁꯇꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯞꯄ ꯌꯥꯔꯤꯕ .32 ꯄꯤꯁꯇꯣꯜ ꯃꯔꯨ 10 ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭रे ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯄꯥꯎꯅꯝ ꯁꯥꯃꯨꯉꯧ ꯑꯦꯂꯥꯏꯁ ꯄꯤꯟꯇꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯑꯃꯗꯤ ꯋꯥꯍꯦꯡꯕꯝ ꯔꯥꯃꯥꯅꯟꯗ ꯑꯦꯂꯥꯏꯁ ꯔꯧꯁꯣ ꯑꯦꯂꯥꯏꯁ ꯂꯨꯋꯥꯉꯝꯕ ꯌꯨꯝꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯐꯥꯒꯠꯈ꯭रे ꯍꯥꯏꯔꯤ ꯀꯦꯁꯤꯄꯤ ꯑꯦꯝꯁꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭रे ꯅꯝꯕꯣꯟ ꯑꯦꯔꯤꯌꯥꯗ ꯍꯥꯡꯕ ꯗꯨꯀꯥꯟꯁꯤꯡ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯀꯦꯁꯤꯄꯤ ꯑꯦꯝꯁꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯕꯣꯡꯄꯣꯛꯄꯤ ꯈꯣꯏꯔꯤ ꯐꯥꯕ ꯃꯌꯥꯏꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭रे ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯄꯣꯏꯖꯤꯡ ꯇꯦꯔꯥꯃꯈꯣꯡꯗꯒꯤ ꯋꯥꯏꯔꯣꯛꯄꯝ ꯅꯥꯎꯕ ꯃꯩꯇꯩ ꯆꯍꯤ 33 ꯀꯧꯏ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ 2 ꯋꯤꯂꯔ ꯒꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯕ NIAꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯍꯧꯔꯦ ꯑꯃꯗꯤ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯔꯝꯅ ꯃꯃꯤꯡ ꯃꯊꯥ ꯂꯥꯎꯊꯣꯛꯄꯗ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭रे ꯂꯝꯐꯦꯟ ꯁꯅꯥꯀꯩꯊꯦꯜꯗ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ 6G ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ 3 ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯐꯥꯍꯧꯔꯦ 2 ꯆꯦꯟꯈ꯭रे ꯍꯥꯏꯔꯤ ꯖꯤꯔꯤꯒꯤ ꯃꯤꯑꯣꯏ 3 ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯃꯁꯛ ꯈꯪꯂꯦ ꯐꯥꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭रे ꯍꯥꯏꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯟꯗꯥꯔꯥꯕꯟ ꯆꯤꯡꯗ ꯀꯨꯀꯤꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯥꯔꯃꯤꯒ ꯀꯥꯞꯅꯕꯗ ꯀꯨꯀꯤ 3 ꯁꯤꯈ꯭रे ꯍꯥꯏꯔꯤ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯟ ꯆꯍꯤ 50 ꯊꯤꯕꯒꯤ ꯊꯕꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯛꯁꯅ ꯐꯣꯡꯗꯣꯛꯈ꯭रे ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯀꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯕ꯭ꯂꯣꯒꯔ ꯑꯥꯔ.ꯀꯦ. ꯆꯟꯊꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯟ ꯆꯍꯤ 50ꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯥꯔꯃꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯋꯥꯔꯟꯗ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯑꯥꯔꯃꯤꯅ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯩꯇꯩ MLA 38ꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯒꯤ ꯀꯨꯀꯤ MLA 10ꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯅ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭रे ꯃꯌꯥꯝꯗꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯊꯤꯡꯂꯒ ꯇꯨꯃꯤꯟ ꯂꯩꯅꯩ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯥꯡ ꯄꯨꯕ ꯂꯦꯞꯆꯔꯒꯦ ꯂꯦꯞꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯍꯨꯖꯝꯅ ꯊꯝꯃꯛꯂꯤ